Inkalakpa matamni chatningba chattuna langningba langduna nungairi. Maru mapang kayaga chatminnaba koiminnaba nungaiba matamni. Makhoisingdugi marakta Jacksu amani. Jack inkalakpa pakhang macha amani. Sawongda sadada sakta chuda nupa amani haibada matik chai. Matamagi khongsana asum chatkibana Jack ngasidi Lily kaubi amaga nungsi lambido khongdaminarai. Makhoi ani phone da wari sanari. Hello, kaidoramino? Tummi? Hojik tumba matamlo thuna hogalo. Ngammaroi talle. Ising haijalaage. Phone da hairakpa isingdi haining haijona. Ayya, thamme aina haibasu yade. Jack nongma social media platform ama oyiba Facebook tagi Laija kaubi nupi amaga amuk khangnarami. Jack amadi Laija su aduma wari sanari. Nongmagi numitni Lily amadi Jack makoi ani lambi mapanda unarami. Aduga mafam adudagi panglap laptana leiba leikol makoi ani wari sanaduna lakminari. Jack na kai methel charake. Yen thongba kanana thongge. Aina as hauramni da adudia nongma pizabige. Wari sana lakpada leikol yaurami. Makoi ani leikol dudagi matai oirapna thariba phampham amada phaminari. Aduga khanghaudana Lily na Jack ta hairai asumna. Dada phone amukta piro. Kaigino? Kainomta yenge tawbane yam piningdabra. Adui nateda. Adudi piro. Asumna Jack na phone lock hangduna Lily da pikre. Adubu Jack ti masada pakhatlami. Laija makhoi anigi text yengkhidra haidana. Lily na aina dadagi phone paibase yadabra. Haina Facebook Instagram changduna kari no yengde. Adubu Jack ki laibak phaba haigadra WhatsApp ti changlamdre. Asumna ngaihaki matungda makhoi ani halaminarami. Mayum yoraga Jack na as aidi mihose yorure. Mathang unabadadi chat ka loin kaklani. Numisidagi Jack na lausing tawduna makhoi animak loinarami. Ama unaba chatpada amagi call amadi chat loina delete tawduna chatli. Asumna magi nungsi lambida akaiba oidre. Call da su waiting changdana ba haiduna matam khaidoklaga wari sanari. Asumna asum tawduna tha kaya lankhre. Adubu Jack tungi nungsi lambida kari amu oirakpa. Nongmadi Laija amadi Lily na numit amatada unasi hairaki. Maduda Jack na Laija da. Laija, aido hayingse thabak ama laire aduna kona unarase. Hayingse sungyama yararoidra. Farak tadaw male. Yare aina haibada nongmata yaba kauba leite. Saurabo. Farese ai hayingdo laage. Fare dudi. Asumna Laija na yadrabada Lily da amu hairai. Adubu Lily su yaraktre. Jack matha sana nongmada matam khaidoktana unaba tarami. Jack na Laija bu hana unarami. Laija na kaigino dada aina haibada nongmata yabitrise. Aina yadaba ka yaukibage. Yabagira aina unase haibada nongmata harau yaningdrise. As thabang yadabagine. Asumna makhoi ani phaminaduna wari sanaringai Lily gi call lakhi adubu pairamde call hanjil tawrakpaduda Laija na kanagi call no imagine adudi paikhalodana adudi ai wari saroge haiduna khra thoklaga call pairami Lily na hello ngasaidigi call paidi kai jatluino ai loisaliye loisaladi call paiba yadabra nangdi loisalabo haina khiba mafamduda leiramo laage adudi call thamkhraba matung Jack na Laija da hairaklami. Tabro chalase kaidaurage imana kai hairaino. Imana thaba ama chataba yadri. Aigi laibaksidi pare halaje horen thaba halaga call toroko. Jack na Laija unaramlaga Lily unaba amuk lakli. Lambi da Jack na amuk dress change tawrami. Change loiraba matung Lily gi manak tamna chatkre. Ngahak leiraba tungda Jack Lily gi manakta yoraklami. Aduga masada pakhatpagum hairaklami. Jack na kyam kuiragi ngaiba ngahak oire kaidaurage na sato ipa pakhatlido. Nang sauramlani na gari yangna thaurakpagini. Ai kaisu saujade. Wari khra sanaraba tungda hanaraami. Mayum yaunaraga nupi anima wakal mawong khalami. Laija na karino
Imana call tꯧꯔꯛꯑꯒ ꯃꯥꯅ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝ ꯇꯧꯔꯤꯗꯨꯅ ꯃꯥꯕꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯂꯤꯂꯤꯁꯨ ꯋꯥꯈꯜꯗ ꯀꯩꯅꯣ ꯉꯁꯤꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ, ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝꯅ ꯇꯧꯏ, ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯪꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯂꯥꯏꯖꯥ ꯑꯃꯗꯤ ꯂꯤꯂꯤꯅ ꯖꯦꯛꯄꯨ ꯀꯨꯞꯅ ꯁꯦꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯖꯦꯛ ꯑꯃꯗꯤ ꯂꯤꯂꯤꯒ ꯀꯣꯏꯕ ꯆꯠꯄꯗ ꯂꯝꯕꯤꯗ ꯂꯥꯏꯖꯥꯅ ꯎꯈꯤꯕꯗꯒꯤ ꯂꯥꯏꯖꯥꯅ ꯖꯦꯛꯀꯤ ꯒꯥꯔꯤ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤ꯫ ꯖꯦꯛꯀꯤ ꯄꯟꯊꯨꯡꯐꯝꯗꯨꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯂꯒ ꯂꯥꯏꯖꯥꯁꯨ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯌꯥꯒꯅꯤ? ꯍꯨꯔꯥꯟꯕꯤꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯗꯨꯅꯤ꯫ ꯖꯦꯛ ꯑꯃꯗꯤ ꯂꯤꯂꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯥꯏꯖꯥ ꯆꯪꯂꯛꯂꯒ ꯂꯥꯏꯖꯥꯅ "ꯗꯥ, ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ?" "ꯗꯗꯥ, ꯃꯥꯗꯤ ꯀꯅꯥꯅꯣ?" ꯖꯦꯛ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯖꯥꯅ ꯂꯤꯂꯤꯗ "ꯅꯪ ꯀꯅꯥꯅꯣ?" ꯂꯤꯂꯤꯅ "ꯑꯩꯗꯤ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅꯦ, ꯅꯪꯗꯤ ꯀꯅꯥꯅꯣ?" ꯂꯥꯏꯖꯥꯅ "ꯑꯩꯁꯨ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅꯦ." ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯅ ꯃꯔꯩ ꯇꯧꯅꯔꯛꯄꯗꯒꯤ ꯖꯦꯛꯅ "ꯑꯁ ꯌꯥꯔꯦꯕ, ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ." ꯅꯨꯄꯤ ꯑꯅꯤꯃꯛꯅ ꯖꯦꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥ ꯅꯈꯣꯏꯒꯤ ꯃꯤꯠꯇ ꯀꯔꯤ ꯑꯣꯏꯅ ꯎꯔꯒꯦ? ꯑꯩꯈꯣꯏꯁꯤꯕꯨ ꯅꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯏꯈꯧ ꯂꯥꯡꯕ ꯀꯣꯛꯅꯕꯒꯤ ꯑꯣꯏꯅ ꯎꯔꯕꯣ? ꯅꯨꯡꯁꯤꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ, ꯅꯨꯡꯁꯤꯕꯕꯨ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯈꯟꯕ ꯅꯪꯒ ꯊꯦꯡꯅꯔꯨꯕꯅ ꯉꯁꯤꯗꯤ ꯏꯐꯝꯗ ꯂꯩꯔꯝꯕ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯃꯔꯤ ꯑꯔꯣꯏꯕ ꯑꯣꯏꯔꯕꯅꯤ." ꯑꯅꯤ ꯀꯣꯏꯔꯨꯕ ꯖꯦꯛ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯐꯪꯗ ꯃꯁꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯉꯁꯤꯗꯤ ꯀꯅꯥꯁꯨ ꯃꯥꯕꯨ ꯌꯥꯕꯤꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯇꯣꯝꯇꯃꯛ ꯉꯥꯏꯍꯧꯔꯦ꯫